Hi ma'am, ngasi ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯃꯒꯤ ꯐꯥꯔꯝꯗ ꯑꯩ ꯁꯤꯡꯖꯨ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯚꯤꯎꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯆꯤꯡꯗꯣꯟ ꯃꯅꯤꯡꯗꯅꯦ ꯑꯩꯈꯣꯏꯅ ꯆꯥꯔꯨꯗꯣꯏꯁꯦ ꯌꯦꯡꯃꯤꯟꯅꯁꯦ ꯚꯤꯎ ꯑꯩ ꯅꯨꯄꯥꯅꯤ ꯐꯨꯋꯥꯗ ꯃꯃꯥꯡꯗ ꯆꯠꯂꯤꯗꯣ ꯃꯥ ꯉꯁꯤ ꯀꯦꯃꯦꯔꯥ ꯀꯦꯃꯦꯔꯥꯒ꯭ꯔꯥꯐꯔ ꯃꯥꯅ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤ ꯃꯊꯛ ꯀꯥꯒꯗꯕꯅꯦꯕꯀꯣ ꯁꯤ ꯃꯊꯛꯇ ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯥꯗ ꯆꯤꯡꯗꯣꯟ ꯑꯃ ꯎꯕꯗꯣ ꯁꯤ ꯂꯥꯟꯊꯣꯛꯑꯒ ꯑꯃꯨꯛ ꯐꯥꯝ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯐꯥꯝ ꯇꯧꯅꯕ ꯂꯩꯔꯦ ꯐꯥꯝꯗꯣ ꯑꯗꯨꯗ ꯆꯥꯒꯗꯕꯅꯦꯕꯀꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯌꯧꯔꯦꯕꯀꯣ ꯑꯗꯨ ꯂꯩꯀꯥꯏꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯕꯁꯤꯅ ꯃꯩꯇꯩ ꯈꯨꯟꯅꯤ ꯈꯅꯥꯔꯣꯛ ꯍꯥꯏꯅ ꯂꯩ ꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯁꯨꯝ ꯁꯤꯗꯣ ꯀꯣꯏꯂꯥꯒꯨꯝꯕ ꯊꯥꯔꯗꯤ ꯐꯖꯒꯗꯕ ꯃꯐꯝꯅꯦꯕ ꯚ꯭ꯌꯨꯒꯨꯝꯕ ꯐꯖꯒꯗꯕ ꯃꯐꯝꯅꯦꯕ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯩꯁꯨ ꯐꯖꯩꯌꯦ ꯃꯌꯥꯝ ꯂꯩꯗ ꯌꯦꯡꯉꯣ ꯌꯨꯝꯁꯨ ꯐꯖꯕ ꯃꯌꯥꯝꯁꯨ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯀꯃꯦꯟꯇ ꯇꯧꯔꯛꯑꯣ ꯐꯖꯩꯌꯦ ꯂꯩꯗꯣ ꯐꯪꯗ꯭ꯔꯦ ꯆꯪꯈꯠꯂꯣ ꯋꯥꯃꯟꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯏꯝꯐꯥꯜꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯍꯨꯏꯅꯥꯎ ꯃꯆꯥ ꯈꯛꯇ ꯂꯩꯌꯦ ꯂꯩꯗꯣ ꯑꯁꯤꯅ ꯑꯃꯨꯛ ꯃꯆꯨ ꯇꯣꯉꯥꯟꯂꯦ ꯌꯦꯡꯉꯣ ꯑꯁꯤꯒ ꯑꯃꯨꯛ ꯌꯦꯡꯉꯣ ꯃꯣꯏ ꯂꯩꯒꯤ ꯗꯤꯖꯥꯏꯟꯗꯣ ꯂꯣꯏꯅ ꯃꯥꯟꯅꯩꯌꯦꯕꯀꯣ ꯃꯆꯨ ꯇꯣꯉꯥꯟꯅ ꯂꯩ ꯑꯁꯤꯗ ꯑꯃꯨꯛ ꯄꯤꯡ ꯂꯩꯌꯦ ꯌꯦꯡꯉꯣ ꯄꯥꯡꯈ꯭ꯔꯦ ꯑꯅꯤꯃꯛ ꯍꯣꯏ ꯍꯜꯂꯛꯄ ꯀꯥꯟꯗ ꯍꯥꯟꯅꯉꯥꯏ ꯇꯦꯛꯈ꯭ꯔꯦ ꯅꯨꯡꯁꯤꯠꯇꯣ ꯑꯁ ꯅꯨꯡꯁꯤꯠꯀꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯌꯨꯝꯗ ꯁꯥꯕꯅꯤꯅ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯩꯕꯁꯦ ꯌꯨꯝꯒ ꯄꯥꯏꯈꯤꯒꯗ꯭ꯔꯥ ꯈꯜꯂꯒ ꯄꯤꯄꯜ ꯄꯥꯝꯕꯤꯅꯤꯗꯣ ꯁꯤꯗ ꯋꯥꯡꯈ꯭ꯔꯦ ꯆꯥꯎꯗꯦꯕꯀꯣ ꯑꯩꯈꯣꯏꯗꯁꯨ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯃꯁꯨ ꯄꯤꯛꯑꯒ ꯌꯥꯝ ꯊꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯌꯦꯕꯀꯣ ꯂꯩꯀꯥꯏꯒꯤ ꯒ꯭ꯔꯥꯎꯟꯗ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯄꯥꯈꯟꯈꯤꯅꯤ ꯍꯥꯏꯔꯒ ꯄꯥꯈꯟꯗ꯭ꯔꯁꯨ ꯐꯥꯎ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤ ꯑꯥꯗꯁꯨ ꯌꯨꯝ ꯑꯃ ꯂꯩꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯪꯉꯦ ꯅꯨꯡꯁꯥꯁꯨ ꯈꯔ ꯆꯪꯉꯦ ꯅꯨꯡꯉꯥꯏ ꯁꯥꯕ꯭ꯔꯣ ꯁꯥꯏꯌꯦ ꯁꯥꯔꯁꯨ ꯂꯧ ꯌꯧꯔꯗꯤ ꯏꯪꯈ꯭ꯔꯅꯤꯗ ꯂꯩꯀꯥꯏꯗꯤ ꯐꯖꯕꯅꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯨ ꯑꯗꯣ ꯅꯣꯡ ꯇꯥꯕ ꯃꯇꯝꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯗꯤꯀꯣ ꯂꯩꯈꯣꯝꯗꯤ ꯀꯌꯥ ꯊꯣꯛꯄ ꯅꯠꯇꯦꯕꯀꯣ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯇꯣ ꯁꯨꯝ ꯅꯨꯡꯉꯥꯏ ꯇꯧꯕꯒꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯇꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯎꯆꯥꯟꯗꯣ ꯌꯥꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦꯕ ꯂꯩꯍꯥꯎ ꯂꯩꯇꯦꯕꯀꯣ ꯊꯥꯕ ꯍꯧꯔꯦ ꯂꯐꯨꯒꯨꯝꯕ ꯊꯥꯔꯦ ꯁꯤ ꯑꯗꯨꯝ ꯀꯥꯈꯤꯗꯣꯏꯅꯤ ꯈꯔ ꯋꯥꯠꯂꯤ ꯂꯩꯗ ꯑꯃꯨꯛ ꯂꯩꯔꯝꯅꯤꯗ ꯐꯖꯕ ꯂꯩꯌꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯝꯖꯈ꯭ꯔꯦ ꯑꯣ ꯂꯩꯇꯦꯅꯦ
ꯂꯩꯒꯗ ꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯀꯂꯔꯅꯤꯀꯣ ꯇꯧꯊꯔꯛꯏꯁꯦ ꯉꯁꯥꯏꯅ ꯌꯨꯝ ꯑꯃ ꯎꯠꯄꯗ ꯍꯥꯜꯂꯦ ꯅꯛꯅꯗꯤ ꯎꯕꯒꯤ ꯋꯥꯅꯤ ꯈꯔ ꯇꯥꯔꯦ ꯒꯥꯔꯤ ꯂꯩꯕꯗꯣ ꯌꯦꯡꯉꯦ ꯌꯨꯝ ꯇꯥꯗ ꯂꯩꯔꯦ ꯁꯤ ꯃꯊꯛ ꯀꯥꯒꯗꯕꯅꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯗꯣ ꯐꯖꯩ ꯃꯌꯥꯝ ꯂꯧ ꯌꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧ ꯌꯧꯔꯒ ꯁꯦꯝꯕ ꯍꯧꯔꯅꯤꯀꯣ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯂꯐꯨꯗꯣ ꯐꯖꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯌꯣꯡꯆꯥꯛꯇꯣ ꯆꯍꯤ 3 ꯁꯨꯔꯗ꯭ꯔꯥ ꯀꯩꯅꯣ ꯀꯣꯔꯣꯅꯥ ꯃꯇꯝꯗ ꯊꯥꯕꯅꯦꯕꯀꯣ ꯐꯖꯔꯦ ꯌꯧꯒꯗꯧꯔꯦ ꯂꯧꯉꯥꯛꯁꯪ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯔꯤꯡ ꯂꯣꯟꯗꯗꯤꯀꯣ ꯂꯧꯇ꯭ꯔꯨ ꯍꯥꯏꯅꯩꯌꯦꯕꯀꯣ ꯌꯧꯒꯗꯧꯔꯦ ꯂꯧꯁꯪꯁꯨ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯡꯖꯨ ꯁꯦꯝꯕꯒꯤ ꯃꯇꯝ ꯁꯤꯡꯖꯨ ꯁꯦꯝꯕ ꯍꯧꯔꯁꯦ ꯁꯤꯇꯥꯕꯣꯟ ꯂꯩ ꯁꯤꯇꯥꯕꯣꯟ ꯃꯆꯥꯅꯦꯕ ꯑꯃ ꯑꯃꯨꯕꯗꯣ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯅꯨꯡꯁꯤꯠꯁꯨ ꯅꯨꯡꯉꯥꯏ ꯌꯥꯔꯅꯤ ꯁꯤ ꯀꯥꯏꯗ 야키로 옴나는 게 Sinju met lagi miyam. Timang. Ngsak morok paibagi khutto yang saha chinban thingbagi kuchusini chingda laibagi kuchuni yadre magi inaradi kaya tare kwaka kanu mai mutai pamanam laibana singju manan tao si tin chumi yan hawage mayam Hawrage miyam. hả Yam hawkre miyam. Lausang da chaabudi hawtaba leite.
hindi nalakon siya. Nitrobi manahapon na ako. Okay. Nah, matang di sila yung tarak ya. Ma'am say. Mura na. Mura na. Aha. So हमने दे कराओगे कराओ मुस्लिम चिन्नाव ताई नो मोरक्सु साबा सोमगे नुसिसु लापा अदगी मखागे बिउ येंगा चाबसे हाव Mà hầu muốn tin ai qua ngang nhìn kìa. Wanga makao ke ma kwao si dia neta kung mali tama mali na mga hindi na Không. maala ko to kung ni ba kung kang mga mo ang kedi kang ko kang Cùng sinh ngay dùng đời nó. kung singa ko mo nhưng kung kung đi Em tu. Em nó trao cái mà hao gì lấy ra. Hao vậy.
asmai kita taruh ni asmai sao meh yang hao mantap cuma semain cabai ga mahal mana deh masih tengahnya penuh pinah lagi apaเอาละ Sinju atuk jam dah, dia sahabat. Mới nupi khác cái tế bạ sinh dục bám chưa? Nupa cho sinh dục bám em lấy bạ. Sinju sahabat chắc cái chậm này. Koi pa cho sinh dục bám nha. Rồi. Koi nang sudah matam tu ko. Thân ta gak. Koi maning dah edit pa le bạ. Edit tu masan hit sai na. Morok mit na sa na kan. Đưa nè thả mồm nè mồm miệng lại như này cái pha sang như bây giờ bám đi bao Botan sa. Ay kita botan sa đây. hai chiếc bột tân ạ hoàng cái đường miệng ngang rồi Morocco sa sih dia. Baik dah. không nè ngang rồi năm nay ngang rồi năm nay ngang rồi Đúng không? Kok kau kena meruk nggak tahu tak? chắc ra đây sinh dục nó chắc ra ba rồi Alhamdulillah. Memang ini lepas tinggal yang paham ni pak. Ana tu miam tak met lah pizza ni pak. Kompak amam loy ni iban ni.
ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯦ